Lamdam Asida Leiriba Kanglup Phurup Singgi Marakta Eikhoi Masen Adum Ungkhatnaba Tarabadi Aroibada ERAMDAM asi MEREIBAK ONKHRAGANI HAINA Youth of Manipur ki Chairman SINTHANGAMBA LOUREMBAM na PHONGDOKKHRE Wafam asing ngasi Youth of Manipur na sinduna Langthabal Kunjada Leiba Leisa Kithelda Lamdam Asida Leiriba tongan ba Kanglup Phurup amadi relief camp ta Leiriba IDP singbu ningol jakobai thorongga mari leidana phongdokkibani mahangna makha na phongdokkibada Lamdam Asida Leiriba Kanglup Phurup Singna Eikhoi gi yeknaba kanano Pasi tangai fade tahi ahum surakadoraba lan asina maram oiraga lamdam masigi manungda central force na ngaktuna buffer zone thamna drug fanglibasi kadaidagi pusilakli bano drug pu laloliba kingpin amadi drug cartel singbu miyamna amatta oina punsinduna makhoi bu muthat haudrabadi hauzik lanjeliba ite isan sing matam kharegi tungda masa gi yumda hanjin kiba yai adubu drug cartel singi makhoi gi mathangi liladadi aikhoi pumnamak Lanjen bay yarani HAINA phongdokhi Democracy se pelam damjida miyang lo do kholau tadi ni adana Delhi ga MLA jengna Manipur ke solution pora kani na moisale akhoi adum indai akhoi ne salu aibe te moisale solution pora akhoi adum indai oide adum akhoi ge mioi jing akhoi ge thomi jing phajal laga dum toe ada yunna agitation mayam tawi Impan de Iran ho na badram ekta pi sumai to dana adu youth haiba platform ji da tongan ba jati khudimak akhoi punna thabak tongmina bo oibani na nangna sanna bata da ba achumba da akhoi stand tawjaba kangu oibani na yamna problem oi hai tare leidiba anamba thoujing ji da hai tare aduna makona khode am toina piba badnam je ana akhoi politician to yaudna lai lakato ba general election sida hojik Landholiba, Lanjibu solution putokriba BJP, akhoi support sungtong tawroi. Lanjibu, akhoi ki hujiki loisana ba hona pasida blame tawriba, mamanda parliamiba Congress, moina mamanda tawrumba sobe mayam le putok angarise solution putabida. Akhoi chage asam ta tapana, akhoi support tawjage, imaibe jingse support tawsambiyo, adoko putok pamida da, adu akhoi punna idang ase loisan minana ba hona minasi. Aduga ngasi ayban misidagi Congress BJP akhoi mo na se power na to khaga akhoi mo huna ba ju ya roi support su sungtong to roi maram di ka ginai ka da mo na akhoi je amagi ni haraga akhoi je ke mayang gi tongja ka da ba thabak to mayam je mo ne sum akhoi gi mayam da saman na hal ga ta akhoi thabak thom je phara lai de ngasi mayam na youth members singa ja ka u matam da ai ka paroi khalaga khang ki nu pi mane adugo Mixagi Pitara can have yadi. May 3 the Hogiba 2023 the Horkiba Landa. I call it Heroda. May 28, 27. I think you don't know about the Horkiba Landa. Victim void a bit. Cookie in the way the Palaga. Kona was united on a Sibo is asking Hingly. Adum, I hing the Bayadi is asking jokes of Bayadi, hiding us 8 in the Hinky near the Kale. Aduna singing was a opposite. I representing of Pausendi. Nasi nupiya mo oine hingi haragagi soinai ba kai bata thidena ningol sa kau basidagi nupi mayam da ine pining bati nupiya mo oina amak bayaw na phadda ba labi saktana thonara ni isasing amadi thapang amna bo hana bi nupiya mo oibagi section ba phire lai bi yo hai base hai jani